ꯅꯤꯡꯁꯤꯡꯂꯔꯣꯏ ꯅꯤꯡꯕꯗꯣ ꯄꯨꯛꯅꯤꯡꯅ ꯌꯥꯗꯦꯗꯣ ꯍꯦꯛꯇ ꯅꯤꯡꯁꯤꯡꯂꯛꯏ ꯖꯃꯨꯅꯥꯒꯤ ꯏꯆꯦꯜꯗ ꯌꯥꯎꯈꯤꯗꯦ ꯅꯤꯡꯊꯤ ꯇꯨꯔꯦꯜꯒꯨꯝ ꯆꯦꯟꯊꯈꯤꯗꯦ ꯃꯦꯡꯂꯕ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡꯗ ꯀꯔꯤꯒꯤ ꯄꯤꯕꯤꯕ ꯊꯥꯁꯤꯒꯤ ꯃꯉꯥꯜ ꯂꯦꯡꯗ꯭ꯔꯕ ꯊꯃꯣꯏ ꯑꯇꯤꯌꯥꯗ ꯀꯔꯤꯒꯤ ꯑꯣꯏꯔꯤ ꯑꯌꯨꯛꯀꯤ ꯇꯟꯗꯟ ꯑꯀꯥꯎꯕ ꯍꯥꯏꯕ ꯅꯪ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯁꯪꯗ ꯂꯦꯞꯂꯕꯗꯤ ꯑꯩꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯄꯦꯟꯖꯕ ꯄꯥꯡꯒꯜ ꯁꯣꯜꯂꯕ ꯊꯃꯣꯏꯕꯨ ꯅꯪꯅ ꯇꯠꯇꯅ ꯀꯥꯏꯍꯧꯕꯗꯤ ꯅꯤꯡꯁꯤꯡꯕꯒꯤ ꯗꯣꯂꯥꯂꯤ ꯆꯥꯔꯕ꯭ꯔꯥ ꯁꯨꯛꯅ ꯃꯝꯂꯝꯕ ꯀꯥ ꯑꯃꯕꯨ ꯁ꯭ꯋꯤꯠꯆ ꯇꯦꯛ ꯅꯝꯂꯒ ꯃꯩꯉꯥꯜ ꯑꯃ ꯂꯥꯛꯍꯟꯕꯒꯨꯝ ꯍꯟꯗꯨꯅ ꯆꯦꯟꯈꯠꯂꯛꯏ ꯏꯆꯦꯜ ꯑꯃ ꯆꯍꯤ 3ꯒꯤ ꯃꯃꯥꯡꯗ ꯆꯦꯜꯂꯝꯕ ꯃꯇꯝꯒꯤ ꯏꯆꯦꯜ ꯑꯃꯗ ꯍꯣ ꯁꯅꯥ ꯏꯕꯦꯝꯃ ꯅꯪꯕꯨ ꯌꯥꯎꯔꯨꯁꯤ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏ ꯂꯣꯏꯅ ꯆꯠꯂꯒ ꯀꯥꯁꯤꯗ ꯅꯪ ꯅꯊꯟꯗ ꯀꯃꯥꯏꯅ ꯊꯝꯃꯝꯗꯣꯏꯅꯣ ꯍꯥꯏꯕꯅꯤ ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯑꯗꯨꯗ ꯂꯒꯦꯖ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯕꯗꯣ ꯂꯣꯏꯁꯤꯜꯂꯛꯂ ꯃꯥꯜꯂꯦ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯖꯔꯤꯕ ꯅꯨꯄꯤꯗꯨꯗ ꯒ꯭ꯔꯤ ꯒ꯭ꯔꯤ ꯇꯛꯏ ꯃꯣꯅꯥ ꯉꯁꯥꯏꯗꯒꯤ ꯃꯣꯅꯥꯅ ꯉꯥꯡꯂꯤꯕꯗꯣ ꯇꯥꯁꯤꯟꯅꯗ ꯂꯩꯔꯤꯕ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯇꯣꯟꯗꯨ ꯁꯥꯎꯅꯤꯡ ꯄ꯭ꯔꯕꯞ ꯆꯪꯁꯤꯜꯂꯒ ꯃꯣꯅꯥꯕꯨ ꯆꯤꯡꯊꯣꯛꯏ ꯍꯦ ꯅꯪꯅ ꯊꯧ ꯀꯌꯥꯃꯨꯛ ꯂꯩꯇꯕ ꯅꯨꯄꯤꯅꯣ ꯃꯤꯅ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯆꯠꯆꯔꯣꯏꯁꯅꯤ ꯃꯁꯤꯗ ꯅꯪꯅ ꯃꯤꯔꯦꯝꯗꯧꯅ ꯈꯗꯥꯡ ꯊꯥꯗꯧ ꯍꯥꯏꯗꯦ ꯂꯩꯖꯍꯧꯅꯤ ꯀꯩꯅꯣ ꯃꯊꯟꯇ ꯅꯍꯥꯟ ꯕꯥꯠꯔꯨꯝꯗ ꯊꯧꯔꯤ ꯌꯥꯜꯂ ꯁꯤꯕ ꯅꯨꯄꯤꯗꯨꯒꯅꯦ ꯃꯥꯏ ꯇꯨꯃꯤꯟꯅ ꯖꯍꯧꯅꯤ ꯀꯥ ꯈꯨꯗꯤꯡ ꯊꯣꯡ ꯊꯤꯜꯂꯦ ꯍꯥꯏꯕꯅꯤ ꯂꯥꯏꯔꯤꯛ ꯌꯦꯡꯂꯝꯕ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯍꯨꯠ ꯂꯩꯊꯣꯛꯇꯨꯅ ꯇꯣꯟꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯛꯏ ꯑꯃꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯄꯤꯁꯨꯝꯒ ꯏꯟꯈꯠꯂꯤ ꯃꯣꯅꯥꯗꯤ ꯍꯟꯗꯦ ꯑꯃꯨꯛ ꯍꯟꯖꯤꯜꯂꯒ ꯍꯥꯏꯔꯛꯏ ꯂꯥꯏꯔꯤꯛ ꯄꯥꯛꯃꯟꯗꯅꯅꯦ ꯅꯪ ꯅꯀꯣꯛꯇꯨ ꯁꯥꯛꯂꯛꯑꯕꯅꯤ ꯈꯔ ꯐꯅꯕ ꯍꯥꯏꯗꯅ ꯃꯌꯥꯝ ꯀꯣꯏꯕ ꯆꯠꯅꯗꯧꯔꯤꯁꯤꯗ ꯌꯥꯎꯁꯦ ꯍꯥꯏꯕꯅꯤ ꯔꯨꯝꯒ ꯀ꯭ꯂꯥꯁ ꯆꯠꯄꯒꯗ ꯅꯄꯨꯟꯁꯤꯗꯣ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕ꯭ꯔꯕ ꯅꯪ ꯈꯪꯗꯦꯀꯣ ꯑꯩꯗꯤ ꯈꯪꯗꯦ ꯅꯪꯒꯤ ꯄꯣꯠ ꯌꯣꯝꯃꯅꯤ ꯁꯠ ꯂꯣꯏꯁꯤꯜꯂꯣ ꯃꯇꯝ ꯌꯥꯗ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯣꯅꯥꯗꯣ ꯂꯥꯏꯖꯒꯤ ꯎꯄꯨ ꯊꯝꯐꯝ ꯑꯗꯣꯝ ꯆꯪꯈꯤ ꯅꯨꯄꯤꯗꯨꯅ ꯋꯥ ꯑꯃ ꯍꯦꯛ ꯍꯥꯏꯒꯦ ꯇꯧꯕꯒ ꯇꯣꯟ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯥꯏꯖꯒꯤ ꯅꯥꯛꯇ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯤ ꯅꯪꯅ ꯆꯠꯅꯤꯡꯗ꯭ꯔꯤꯁꯦ ꯅꯤꯡꯊꯦꯝ ꯇꯥꯛꯀꯨꯗꯣ ꯌꯥꯎꯕꯒꯤ ꯅꯠꯇ꯭ꯔꯥ ꯄꯣꯠ ꯍꯨꯔꯥꯟꯒꯤ ꯆꯪꯂꯨꯕ ꯎꯆꯤ ꯑꯃ ꯄꯣꯂꯥꯡꯅ ꯎꯞꯇꯨꯅ ꯐꯥꯈꯤꯕꯒꯨꯝ ꯇꯥꯞ ꯐꯥꯈꯤꯕꯗꯨꯗ ꯅꯨꯄꯤꯗꯨ ꯏꯁꯧ ꯂꯥꯡꯂꯞ ꯈꯨꯝꯃꯤ ꯃꯥ ꯌꯥꯎꯔꯛꯀꯗꯧꯔꯒꯦ ꯃꯥꯕꯨ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯥ ꯌꯥꯎꯔꯒ ꯑꯩꯅ ꯌꯥꯎꯔꯣꯏꯗꯧꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯀꯔꯤꯒꯤꯅꯣꯕ ꯅꯪꯅ ꯈꯨꯗꯛꯁꯤꯗ ꯌꯥꯎꯔꯔꯣꯏ ꯀꯥꯏꯅ ꯍꯦꯛꯇ ꯋꯥꯁꯛ ꯂꯧꯈ꯭ꯔꯤꯁꯦ ꯅꯪꯗꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯆꯤꯟꯖꯥꯛ ꯍꯩꯅꯗꯦ ꯈꯪꯕꯒꯤ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒ ꯃꯥꯟꯅꯕ ꯅꯣꯔꯠ ꯏꯁ ꯂꯣꯝꯗ ꯆꯠꯁꯦꯅ ꯍꯥꯏꯅꯔꯤ ꯃꯗꯨꯁꯨ ꯅꯪꯒꯤ ꯈꯜꯂꯒ ꯅꯪꯗꯤ ꯕꯥꯠꯔꯨꯝ ꯅꯨꯡꯉꯥꯏꯕ ꯏꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯕ ꯃꯐꯝ ꯄꯥꯝꯃꯤ ꯈꯪꯕꯒꯤ ꯑꯩꯈꯣꯏꯁꯨ ꯅꯪꯗꯕꯨ ꯌꯥꯎꯔꯗꯤ ꯍꯥꯏꯗꯅꯅꯦ ꯀꯔꯤ ꯂꯝ ꯆꯠꯁꯤ ꯍꯥꯏꯅꯕꯗ ꯑꯔꯨꯅꯥꯆꯜ ꯍꯥꯏꯗꯅ ꯃꯤꯇꯤꯡꯗꯨꯗ ꯈꯅꯥꯎ ꯇꯠꯈꯩ ꯂꯥꯎꯔꯨꯔꯤꯅꯤ ꯃꯁꯤꯗꯕꯨ ꯅꯪꯅ ꯗꯥꯀꯨꯏꯗꯣ ꯌꯥꯎꯔꯦꯅ ꯆꯠꯂꯔꯣꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯖꯃꯜ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯅꯠꯇ꯭ꯔꯣ ꯅꯪꯒꯤꯁꯦ ꯃꯣꯅꯥꯅ ꯅꯥꯀꯟꯗꯒꯤ ꯈꯨꯝꯂꯛꯏ ꯂꯒꯦꯖꯇ ꯐꯤꯁꯤꯡꯗꯣ ꯀꯤꯠ ꯀꯤꯠ ꯅꯝꯁꯤꯜꯂꯒ ꯃꯥꯅꯤ ꯑꯩꯈꯣꯏꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕꯅꯤ ꯃꯥꯒꯤꯗꯣ ꯍꯟꯗꯛꯀ ꯆꯠꯂꯔꯣいꯍꯥꯏꯗꯤ ꯍꯥꯏꯔꯛꯁꯅꯨ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯃꯀꯣꯛꯇꯨ ꯅꯝꯁꯤꯜꯂꯒ ꯊꯣꯡꯅꯥꯎꯁꯤꯗꯒꯤ ꯀꯥꯎꯊꯈꯤꯒꯦ ꯇꯣꯟꯗꯨ ꯍꯥꯄꯦꯟ ꯑꯆꯧꯕ ꯑꯗꯨꯃꯒ ꯃꯈ꯭ꯋꯥꯡ ꯑꯗꯨꯃꯛ ꯃꯦꯠꯂꯤ ꯁꯅꯥ ꯏꯕꯦꯝꯃꯗꯤ ꯑꯅꯣꯛꯇꯨꯃꯒ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯑꯃꯗ ꯑꯃꯨꯛ ꯌꯦꯡ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯜꯂꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯉꯥꯏꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯇꯣꯟ ꯄ꯭ꯔꯄꯞ ꯆꯪꯁꯤꯜꯂꯒ ꯂꯥꯏꯖꯕꯨ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯇꯨꯅ ꯆꯤꯡꯕ ꯍꯧꯔꯛꯏ ꯅꯔꯨꯗꯣ ꯁꯤꯠ ꯅꯥꯟꯅ ꯀꯣꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯂꯥꯛ ꯅꯐꯤ ꯅꯔꯣꯜ ꯄ꯭ꯔꯞ ꯂꯣꯏꯁꯤꯜꯂꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯅꯦ ꯅꯪ ꯆꯠꯇꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯃꯤꯅ ꯆꯠꯅꯤꯡꯗ꯭ꯔꯦ ꯍꯥꯏꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦ ꯆꯠꯅꯤꯡꯕ ꯅꯣꯏ ꯆꯠꯄ ꯀꯩꯗꯧꯒꯦ ꯈꯨꯠꯁꯦ ꯊꯥꯗꯣꯛꯑꯣ ꯍꯤꯡꯆꯥꯕꯤ ꯃꯈꯨꯠꯅꯦꯅ ꯏꯀꯟ ꯍꯦꯛꯀꯜꯂꯗꯅ ꯑꯀꯟꯕ ꯈꯨꯠꯁꯤꯅꯅꯦ ꯅꯃꯥꯏꯗꯨꯗ ꯃꯊꯧ ꯇꯧꯔꯛꯇ꯭ꯔꯤꯉꯩ ꯄ꯭ꯔꯄꯞ ꯍꯧꯒꯅꯨ ꯅꯪꯒꯤ ꯑꯅꯝ ꯀꯟꯕꯗꯣ ꯑꯩꯉꯣꯟꯗ ꯆꯠꯅꯔꯣꯏ ꯑꯅꯤꯗꯨ ꯐꯥꯒꯤꯗꯒꯤ ꯂꯥꯛꯑꯣ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯃꯨꯛꯅꯔꯛꯂꯦ ꯌꯧ ꯂꯥꯡꯈꯠꯅꯔꯛꯄ ꯃꯑꯣꯡꯗꯨꯗ ꯉꯁꯥꯏꯗꯒꯤ ꯃꯄꯤ ꯁꯤꯠ ꯅꯥꯟꯅ ꯁꯦꯠꯂꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯐꯣꯟ ꯃꯦꯠꯂꯝꯕ ꯂꯤꯟꯗꯥꯗꯣ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯅꯤꯗꯨꯗ ꯂꯥꯎꯔꯛꯏ ꯌꯥꯝ ꯇꯥꯅꯤꯡꯗꯤꯌꯦ ꯅꯣꯏ ꯇꯧꯔꯤꯗꯣ ꯊꯪꯅꯕ ꯔꯨꯝꯁꯤꯡꯁꯤꯒꯤ ꯃꯃꯥꯡꯗ ꯅꯃꯥꯏꯗꯨ ꯏꯀꯥꯏꯗ꯭ꯔꯣ ꯆꯠꯅꯤꯡꯗꯦ ꯍꯥꯏꯔꯗꯤ ꯊꯝꯃꯝꯃꯣ ꯁꯅꯥꯗꯤ ꯅꯤꯡꯊꯦꯝ ꯌꯥꯝ ꯀꯤꯕꯅꯤꯅ ꯂꯥꯛꯅꯤꯡꯗ꯭ꯔꯤꯅꯤ ꯁꯤ ꯍꯥꯏꯔꯝꯂꯒ ꯂꯣꯡꯅ ꯑꯃꯨꯛ ꯍꯤꯞꯊꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯔꯣꯏꯕ ꯋꯥꯍꯩ ꯄꯔꯦꯡꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯂꯋꯥꯏ ꯂꯦꯝꯐꯨꯗ ꯌꯩꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯩꯒꯟꯕꯤ ꯋꯥ ꯉꯥꯡꯒꯟꯗꯕꯒꯤ ꯃꯆꯤꯡꯗꯣ ꯍꯧꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯍꯧꯖꯤꯛꯀꯤꯗꯣ
Noi ning thiam do aina kari ki doriba. Ma dai ngonde ke henge. Ngoksin na ba mi khatna ba. Mi usitaba gi lai duna aingonde kari hendana aina ma ki doino. Ki da boira. Akhoi de ki ba malure. Nang na ma uba da ko chen chen baduda. Linda na sepkat tuna khumlak bani. Matau duda amok ke na lai sabu chakhan khre. Mama na bi ahum duna ma bu ying duna lai bado. Ma di wakhal ayok ki duna singna bagum thokle. Second amani da sor chawna hon duna leplam laga hairami. Phai phai. Ai chatta di chatkani ngasi. Si hai duna bathroom da ta chansin khre. Sana ibi magi maikeng hak yinglam laga nupi ahum du nokthorei. Hostel ki room duda laiminari ba nupi mari da makhal mathelni. Dinara basu wakhal manaba kangbo amadi oide. Sana ibi madi lairik khaktani. Lairik tagi henba wari singda magi wakhal na thaidok tuna chatlande. Linda na sangsar amani mayam dagi tongali. Koi balang ba pami. Ahing lona thok tuna thengna halai. Lairik po kaya khoidade. Mona su sana ibi maga amhani. Lairik yam na pasay. Adobo punsigi oiba mahauso marak ta tangdaba tawde. Doon di puksamni, lairik mayay oina hay, lang thok pa pamlabaso tawgadaba mathaw layrabadi, mangondagi hina wakhal taba layte. Marido yam na nungsinaribagi matik toyna khanay. Ka adugi sangsar adobo makhoygi punsina layri makhay kawba ngamloy khalli. Madobo kaya muk chumlaba wasak no haybadi, matam adugi makhoyna chang on mangamlude. Somda campus ki ground na kamdori. Makutta mic ama pai. Kadai digi khulak pano. Makok tan hetagi tupi ama sa upsali. Kuire mana ngang khalak libado loy banay de. Sai dun na hosik sungangli. Mayang ki ticket check to biyo. Government ki ID na tragana university ki valid oiba card suna yaw raying biyo. Punchi ay basi tambanga manate. Miko khra da khangaw da thok ngak tani thok torise. Aduna nasa gi ID singdo tahol lahau torade nungaiba trip ki mangmang lido airport aeroplane na paibo ini yinghoni haidana ayhak na pakhatchaduna hanjin ningsingjabani nungsana sabaka mana nganglido tabada khidau sawat naraktuna mayam maraktagi nupi na lauri yare ba robot nangi rasniti ki quality chen ba khadang do ngak telepo aikhoi ba ngang macharo kari tawbige ID putana chatorige Nang aigum gyan tadaba mi yam leine. Aduna ningsing bani bema karino chatlam kholam daida isaw irang langadana. Isaw lang bagi wana te aigise. Nga saay de lepi se ware. Gari do kya wadige lak to ba. Noi sili langi party se yam tharek tawi ko. Flight ka nang dradine. Noi na mayam sige ticket amuk nong na kaktong ni. Robert na machin khumge daw bani. Adubo maning dagi khut amana lukham da pak thazalei. Tupi do laimay da kenkre. Masu kanano khat lagi mata gumna onthok lubani adubo mai thongdo sat hanjin laga hairi kari ne bema mitop sunate nangi nupa ne ise nakhut akan maduna pangphu da phui aine phubo eramadi nupi da balance tharena kespan gi haini do ton mamit thaise yinglei hojik wa thi tawbagi matam la pung kya tare khangbra aine ngarang haibana traba mayam se masa gi gari kongnaraga airport phokla alona Matam lairi tap thako kaidogi sano. Tapna ingna ngangnaraga loina yaba ngaktani. Aina tawriba mayamse praja nungainabani. University sida budi lausing thoktana summer break asi lendau saru Arunachal da puthok pidoisi moigi kripani. Laina tharakpaga chap manaribani aise. Kari nupano mare asuk yam sangbasiba. Kanana taningni na ngangjari no khangde. Praman wo panthaiwo. Sahitya ni na maning mamang samni khangde samnade khangde. Vote lep kadaba haisi maktabo politics khak hairaga yaba nattene nangbo kabi dawna sahitya khara tawraga kapsin loksinaraga vote khomdrabadi kanana vote thadawbidore hayeng aina vote kadradi nangsuna thwai nungairoine humangna sawallakpaga mana khwaidagi pamjadaba phagim tawrakpada ton robana uplamba tupida laimaida taribatuda makhongduna chabek lawna sillaga hairami hairudaga vote Bot hek lepakpada kaina thokadamni ne tanang hairam laga sau lauduna maike amarom de chatkre ani
ꯋꯥꯔꯤꯗꯣ ꯉꯥꯡꯅꯔꯤꯉꯩꯗ ꯃꯤ ꯑꯋꯥꯠꯄꯁꯤꯡꯗꯣ ꯃꯊꯪ ꯃꯊꯪ ꯌꯧꯁꯤꯟꯅꯔꯛꯂꯦ. ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯂꯤꯑꯣ ꯕꯣꯏ ꯑꯅꯤꯅ ꯆꯤꯡꯗꯨꯅ ꯒꯥꯔꯤ ꯑꯃꯃꯝ ꯊꯧꯖꯤꯜꯂꯛꯏ. ꯑꯇꯩꯁꯨ ꯇꯨꯡꯗ ꯏꯟꯅꯔꯛꯏ. ꯃꯌꯥꯝꯗꯨ ꯍꯧ ꯍꯧ ꯑꯦꯌꯔꯄꯣꯔꯠ ꯆꯠꯅꯕ ꯇꯣꯡꯈꯠꯅꯔꯛꯂꯦ. ꯃꯗꯨ ꯐꯥꯎꯕ ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯩꯔꯥꯕ ꯎꯗꯦ. ꯂꯩꯔꯤꯕꯁꯤꯡꯗꯨꯁꯨ ꯃꯥꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔ ꯑꯃꯗ ꯂꯩꯅꯕꯅ ꯀꯅꯥ ꯋꯥꯠꯂꯤ ꯏꯈꯟ ꯈꯟꯅꯗꯦ. ꯑꯗꯨꯕꯨ ꯂꯤꯑꯣ ꯍꯣꯏꯗꯤ ꯃꯩꯔꯥꯕ ꯌꯥꯎꯗꯕꯒꯤ ꯃꯔꯝ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ. ꯑꯗꯨꯕꯨ ꯃꯗꯨ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯗ꯭ꯔꯦ. ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯩꯔꯥꯕꯒꯤ ꯃꯁꯛ ꯎꯗꯕꯗꯨꯅ ꯋꯥꯈꯜ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯑꯣꯏꯔꯦ. ꯃꯈꯣꯏꯒꯤ ꯀꯦꯞꯁꯤꯡꯗꯨꯅ ꯀꯦꯝꯄꯁꯇꯒꯤ ꯊꯧꯗꯣꯛꯅꯔꯛꯂꯐꯥꯎ ꯃꯩꯔꯥꯕ ꯎꯗꯕꯗ ꯕꯤꯠ ꯇꯦꯛꯅ ꯂꯩꯔꯝꯕ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝ ꯂꯥꯡꯅꯔꯤꯕꯗꯨꯗ ꯌꯥꯎꯁꯤꯟꯈ꯭ꯔꯦ. ꯌꯨꯒꯤ ꯅꯤꯁꯥ, ꯂꯝ ꯀꯣꯏꯕꯒꯤ ꯅꯤꯁꯥ, ꯅꯤꯁꯥꯒꯤ ꯅꯤꯁꯥ ꯉꯥꯛꯇꯅꯤ ꯃꯍꯥꯎꯇꯅꯤ ꯈꯦꯠꯅꯔꯤꯕ. ꯅꯍꯥ ꯑꯣꯏꯕꯒꯤ ꯋꯥꯈꯜꯅ ꯐꯖꯕ ꯃꯐꯝ ꯀꯣꯏꯅꯤꯡꯕ, ꯑꯆꯤꯛꯄ ꯃꯐꯝ ꯊꯤꯖꯕꯗꯤ ꯃꯍꯧꯁꯥꯅꯤ ꯃꯍꯧꯁꯥ. ꯃꯈꯣꯏꯅ ꯍꯦꯟꯅ ꯀꯣꯝꯂꯤꯕꯁꯤꯅ ꯗꯦꯜꯂꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯇꯝꯂꯤꯕ ꯃꯩꯇꯩ ꯃꯆꯥꯁꯤꯡꯗꯣ ꯃꯈꯣꯏꯅ ꯇꯝꯂꯤꯕ ꯃꯥꯁꯇꯔ ꯁ꯭ꯇꯗꯤ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯁꯦꯃꯤꯁꯇꯔ ꯑꯦꯛꯖꯥꯝ ꯄꯤꯔꯝꯂꯒ ꯕ꯭ꯔꯦꯛ ꯂꯩꯅꯕ ꯃꯇꯝꯅꯤ. ꯆꯠꯃꯤꯟꯅꯔꯤꯕꯁꯤꯡꯗꯣ ꯗꯤꯄꯥꯔꯠꯃꯦꯟ ꯄꯨꯟꯕ ꯌꯥꯎꯏ, ꯄꯨꯟꯗꯕꯅ ꯌꯥꯝꯃꯤ. ꯖꯔꯅꯤꯔꯣꯝꯗ ꯌꯦꯡꯂꯨꯕꯗ ꯐ꯭ꯂꯥꯏꯠꯇꯤ ꯗꯦꯜꯂꯤ ꯇꯨ ꯗꯤꯕ꯭ꯔꯨꯒꯔꯅꯤ. ꯗꯤꯕ꯭ꯔꯨꯒꯔ ꯍꯦꯛ ꯌꯧꯕꯒ ꯃꯌꯥꯝꯗꯣ ꯑꯦꯌꯔꯄꯣꯔꯠꯀꯤ ꯃꯄꯥꯟꯗ ꯂꯩꯕ ꯑꯅꯛꯄ ꯍꯣꯇꯦꯜ ꯑꯃꯗ ꯂꯟꯆ ꯂꯧꯏ. ꯑꯗꯨꯕꯨ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯊꯔꯝꯗ꯭ꯔꯦ. ꯆꯠꯂꯤꯕ ꯃꯤꯁꯤꯡꯗꯨꯒꯤ ꯆꯥꯅꯕ ꯃꯑꯣꯡꯗ ꯂꯅꯥꯏꯒꯤ ꯒꯥꯔꯤ ꯈꯔ ꯔꯦꯟ ꯇꯧꯗꯨꯅ ꯗꯤꯕ꯭ꯔꯨꯒꯔꯗꯒꯤ ꯑꯔꯨꯅꯥꯆꯜ ꯆꯠꯅꯕ ꯊꯧꯗꯅꯔꯛꯂꯦ. ꯑꯗꯨꯕꯨ ꯎꯈꯤꯗꯦ ꯒꯣꯂꯥꯏꯅ ꯊꯦꯛꯄ ꯂꯝꯕꯤ, ꯆꯤꯡꯁꯥꯡ ꯅꯥꯄꯣꯝ ꯄꯔꯦꯡꯗꯣ, ꯆꯤꯡꯃꯥꯏ ꯑꯃꯒꯤ ꯃꯔꯨꯝꯗ ꯏꯁꯤꯡ ꯆꯥꯏꯕꯤ ꯆꯥꯝꯃ ꯋꯥꯡꯂꯕ ꯎꯖꯥꯎꯅ ꯌꯥꯟꯊꯗꯨꯅ ꯍꯧꯔꯤꯕ, ꯁꯣꯔꯥꯔꯦꯟꯃꯨꯛ ꯋꯥꯡꯕ ꯆꯤꯡꯁꯥꯡꯗꯒꯤ ꯆꯦꯟꯊꯔꯛꯄ ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯏꯁꯤꯡꯅ ꯑꯍꯤꯡꯒꯤ ꯑꯆꯤꯛꯄꯗ ꯃꯇꯦꯡ ꯑꯃꯨꯛ ꯄꯥꯡꯁꯤꯟꯕ, ꯂꯣꯏꯔꯣꯏ ꯉꯝꯕ ꯆꯤꯡꯒꯤ ꯅꯥꯄꯣꯝꯗ ꯁꯤꯠ ꯅꯥꯟꯅ ꯊꯥꯕ ꯀꯣꯏꯂꯥꯁ ꯂꯝꯕꯤꯗ ꯒꯥꯔꯤ ꯄꯔꯦꯡ ꯖ꯭ꯔꯤ ꯖ꯭ꯔꯤ ꯊꯧꯒꯠꯄꯗꯣ ꯑꯔꯥꯞꯄꯗꯒꯤ ꯌꯦꯡꯕꯗꯗꯤ ꯄꯨꯛꯅꯤꯡ ꯑꯗꯨꯛ ꯅꯨꯡꯁꯤꯔꯝꯒꯅꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯂꯛꯄꯅ ꯆꯤꯡꯒꯤ ꯐꯖꯕ, ꯏꯁꯤꯡ ꯆꯥꯏꯕꯤꯒꯤ ꯐꯖꯕ ꯃꯤꯠꯅ ꯎꯕ ꯐꯪꯈꯤꯗꯦ. ꯍꯛꯆꯥꯡꯗ ꯐꯥꯎꯔꯤꯕꯗꯣ ꯅꯠꯇꯅ ꯃꯤꯠ ꯃꯥꯅꯗꯤ ꯎꯈꯤꯗꯦ. ꯁꯨꯛꯂꯦꯞ ꯂꯦꯞꯇꯅ ꯊꯧꯗꯔꯛꯄꯅꯁꯨ ꯃꯈꯣꯏ ꯃꯐꯝꯗꯨ ꯌꯧꯔꯛꯄꯅꯤ. ꯅꯨꯄꯥꯁꯤꯡꯗꯨꯅ ꯁꯤꯟꯗꯨꯅ ꯊꯧꯕꯅꯁꯨ ꯑꯗꯨꯛ ꯁꯥꯡꯅ ꯂꯥꯛꯄ ꯉꯝꯕꯅꯤ. ꯑꯗꯨꯕꯨ ꯁꯥꯡꯂꯕ ꯖꯔꯅꯤ ꯑꯗꯣ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗꯗꯤ ꯃꯪꯒꯨꯝ ꯇꯧꯔꯤ. ꯍꯧꯖꯤꯛꯇ ꯃꯣꯅꯥꯅ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ. ꯁꯅꯥ, ꯍꯧꯒꯠꯂꯨꯁꯦ. ꯃꯄꯥꯟꯗ ꯃꯌꯥꯝ ꯂꯥꯡꯅꯔꯤꯁꯦ ꯌꯥꯎꯔꯨꯁꯦ. ꯅꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯔꯛꯄ꯭ꯔꯥ ꯌꯦꯡꯉꯣ. ꯇꯥꯕ꯭ꯔꯥ ꯁꯅꯥ? ꯍꯧꯒꯠꯂꯣꯃꯤ ꯅꯪꯕꯣ. ꯇꯨꯝꯂꯤ ꯍꯥꯏꯕꯗꯤ ꯈꯪꯉꯤ, ꯃꯣꯅꯥꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ. ꯑꯗꯨꯕꯨ ꯃꯁꯥꯗꯣ ꯂꯦꯡꯕ ꯉꯝꯗꯦ. ꯅꯥꯀꯣꯡꯅ ꯇꯥꯔꯤ ꯇꯨꯔꯦꯜꯁꯤꯡꯒꯤ ꯏꯁꯤꯡꯅ ꯍꯧꯅ ꯆꯦꯟꯊꯕꯒꯤ ꯃꯈꯣꯜ. ꯑꯣꯏꯔꯣꯝ ꯊꯪꯕ ꯅꯥꯀꯣꯡꯗ ꯇꯥꯔꯤ ꯍꯤꯟꯗꯤꯒꯤ ꯑꯔꯥꯡꯕ ꯏꯁꯩ ꯑꯃ, ꯅꯨꯄꯥꯁꯤꯡꯅ ꯂꯥꯎꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ. ꯃꯁꯥꯗꯣ ꯈꯖꯤꯛ ꯂꯦꯡꯉꯤ, ꯃꯃꯤꯠꯇꯤ ꯄꯥꯡꯗꯦ ꯁꯅꯥ ꯏꯕꯦꯝꯃ. ꯃꯥꯒꯤ ꯃꯇꯧꯗꯨ ꯌꯦꯡꯂꯒ ꯃꯣꯅꯥꯅ ꯅꯝꯍꯥꯏ ꯍꯥꯏꯔꯛꯏ. ꯒꯥꯔꯤ ꯍꯦꯛ ꯇꯣꯡꯉꯛꯄꯗꯒꯤ ꯑꯣꯕꯗꯨꯅ ꯁꯤ ꯌꯧꯔꯐꯥꯎ ꯑꯣꯔꯝꯅꯤꯅ ꯋꯥꯔꯤꯅꯤꯅꯦ ꯅꯁꯥꯗꯣ. ꯁꯨꯝ ꯇꯨꯝꯁꯤꯜꯂꯗꯤ ꯍꯦꯟꯅ ꯋꯥꯔꯅꯤ ꯃꯤ. ꯃꯣꯏ ꯔꯤꯖꯣꯔꯠ ꯃꯄꯨꯁꯤꯗ ꯅꯪꯒꯤ ꯂꯦꯃꯣꯟ ꯋꯥꯇꯔ ꯁꯦꯝꯍꯟꯒꯦ. ꯑꯁꯤ ꯃꯊꯛꯑꯒꯅꯦ ꯆꯥ ꯈꯔ ꯆꯥꯁꯦꯕ. ꯅꯠꯇ꯭ꯔꯗꯤ ꯑꯣꯊꯣꯛꯈ꯭ꯔꯤꯕ ꯃꯌꯥꯝꯗꯨꯒ ꯍꯌꯦꯡ ꯗꯦꯜꯂꯤ ꯌꯧꯕꯗꯗꯤ ꯑꯔꯤ ꯆꯦꯟꯊꯔꯅꯤꯅ. ꯅꯤꯡꯁꯤꯡꯉꯛꯏ ꯃꯥꯁꯨ ꯑꯃꯨꯛ ꯇꯨꯝꯕ ꯑꯃꯨꯛ ꯑꯣꯕ ꯇꯧꯗꯨꯅ. ꯄꯨꯡ ꯀꯌꯥꯅꯣ ꯒꯥꯔꯤꯗ ꯂꯦꯜꯂꯛꯄꯗꯨꯅ. ꯃꯥ ꯑꯔꯨꯅꯥꯆꯜ ꯌꯧꯔꯦ, ꯇꯨꯝꯂꯤꯕꯗꯨꯅ ꯐꯃꯨꯡꯅꯤ. ꯃꯥ ꯍꯤꯡꯂꯔꯣꯏ ꯈꯜꯂꯨꯕꯗꯣ ꯁꯤꯔꯝꯗ꯭ꯔꯦ ꯈꯜꯂꯛꯄꯗ ꯂꯥꯏꯖ ꯃꯃꯤꯠꯇꯣ ꯇꯞꯅ ꯄꯥꯡꯗꯨꯅ ꯇꯟꯅ ꯍꯧꯒꯠꯂꯛꯏ. ꯐꯃꯨꯡ ꯃꯆꯤꯗ ꯐꯝꯂꯝꯕ ꯃꯣꯅꯥꯁꯨ ꯇꯦꯕꯜꯗꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯒ꯭ꯂꯥꯁꯇꯣ ꯂꯧꯗꯨꯅ ꯄꯤꯔꯛꯏ. ꯁꯤ ꯊꯛꯑꯒ ꯉꯥꯏꯍꯥꯛ ꯂꯩꯔꯣ. ꯃꯣꯏꯅ ꯆꯥꯛ ꯂꯣꯏꯔꯦ ꯍꯥꯏꯕꯒ ꯀꯧꯔꯛꯀꯦ. ꯃꯄꯥꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯌꯦ. ꯍꯥꯟꯅ ꯂꯩꯔꯝꯕ ꯇꯨꯔꯤꯁꯀ ꯑꯩꯈꯣꯏ ꯀꯥꯡꯕꯨꯒ ꯚꯣꯂꯤꯕꯣꯜ ꯁꯥꯟꯅꯔꯤꯅꯦꯅ ꯇꯧꯍꯧꯔꯤ. ꯅꯪꯗꯤ ꯃꯌꯥꯝꯅ ꯁꯣꯔꯁꯨ ꯆꯤꯡꯂꯒ ꯄꯨꯔꯛꯄꯅꯤꯅ ꯃꯄꯥꯟꯒꯤ ꯐꯖꯕꯁꯦ ꯎꯍꯧꯔꯝꯃꯔꯣꯏ. ꯍꯦꯛ ꯅꯥꯀꯟꯁꯤꯗꯅꯦ ꯅꯨꯡꯖꯥꯎ ꯃꯔꯛꯇ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯃ ꯂꯩꯌꯦ. ꯃꯃꯥꯡꯂꯣꯝ ꯊꯪꯕꯁꯤꯗꯅ ꯍꯣꯠ ꯁꯄ꯭ꯔꯤꯡ ꯂꯩ, ꯏꯁꯤꯡ ꯑꯁꯥꯕ ꯆꯦꯟꯕ ꯇꯨꯔꯦꯜꯗꯣ. ꯁꯤ ꯍꯥꯏꯗꯨꯅ ꯃꯣꯅꯥ ꯐꯃꯨꯡ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯄꯥꯛꯂꯕ ꯊꯣꯡꯅꯥꯎꯗꯨꯗ ꯃꯀꯥ ꯂꯥꯝꯅ ꯈꯜꯂꯝꯕ ꯀꯔꯇꯦꯟ ꯑꯗꯣ ꯑꯃꯨꯛ ꯄꯨꯟꯅ ꯆꯤꯡꯊꯣꯛꯂꯒ ꯍꯥꯏꯗꯣꯔꯛꯏ. ꯏꯁꯤꯡ ꯊꯛꯂꯝꯕ ꯁꯅꯥ ꯏꯕꯦꯝꯃꯗꯣ ꯌꯦꯡꯂꯛꯄꯅꯤ. ꯀꯌꯥꯗꯤ ꯐꯖꯩ.
marang kaina leiriba resort aduda thaliba aki amaugi akuppa maingalsing adugi marakta chingni ikoi koi sinna leiriba turel resort adugi hek nakanna leiriba leingoi gi lampak aduda nupa singna volleyball sanari marak marakta nupi singsu amumuk chensinduna yausilli mapung phatriba thabal aduda yenglubada khangli matamdo ahingi matam oire adubu mayamdudi ayuk nungthilgum kayada nungaiba sangsar amada leinariba thongnau aduda ngahak yenglamlaga sana ibema manada tapna onsilai Linda hoidi ude moibu kadai chatkige mona phamlambadagi hagotuna pakhumpi ahing ni yade irang tawdana hot spring de iroiruni na chatkibani laingoi gi lai thora agamaina arunachal sida phumjin bi khrasani moi as nangsima tohoidabra khangde ho irang do nungsi mandadan hairiba tawbadi moi gi se jackson na khazilaga sembani hekta pangleina leibatu budi natte nangsung hangau chaluso volleyball sanariba atong basidagi hek haithara leirabani aidi moi resort mapu iche siga ekhoina chana basingda tanarukhige magi thopa ngangamaga monado thabak phabi sagatuna taping amung thokre orubagi journey gi masado choktharabuso adumba hingdo sanai bi malim na chalan khiba pamuri suplamba baba phaisupto haidoi mani ilakpa pasmina gi parap toba lei machugi phi ada lawduni insilaga hawalagle ka adudagi thongla amdaida magi begdagi lairik ama pairei magi hainabini aswai phaba thoklaso makutta lairik macha ama paibase magi hainabi oi volleyball sanari bado yenglamdre mayamna langnari bado thaidoklaga manana hairam adom dalai resort adugi mayaida cafe gumna migi phampam oina table amadi chair sing matik chana thammi akoi badana u paring hawi maphamduda phamlaga wari watai tawriba singduna laisabu ko hobado ma taraba sukhumlamdre linda hoi thi balak libane tawribado ingaw ngawi matang chana ani dusu soi makre maphamdu yorak laphau udabaduda sana ibima chinmanda tapna soli call tawraga kadai lei hangdoso phone su kawramedana ide ani dubu kadai yokrabanoba moigi hot spring hide oira malesina manil wangwang karaga cheliba isingse haima sidi yam phajaina akhoi manipur daga sumaina natural warm water gi turilam cheladi karbar wala singsina lawsilaga moigi business oikrani do magi haunaba mathanda leiraga wayam ngangbada hori mahusana akiba leigandabana turil paring aduda nupido phana sangna lagle magi khongthang heli makhai nakhongda taramba mi langbagi khonjel hantharai adubu lamna uriba mangal aduda linda hoi oiramgani haiba wakhalduda sanaibi mamaingal adu tamna changsilakle somdana linda ton anido asotpa masam singdo taithok noklaga resort lomda changsilai anido ubada phamduna phone metlamba mona on khattuna hanglai sanado amuk tum horaba noi ani suri bo chinglaga puthorok pakaidoge linda ngaglapna khumai hagot horaba ma ba masa nungai tin nga side tumi bana tro mona do khangbre khangle ma uhobani laizana chatkibado noi thiruni na hot spring lom chatkibani noi ga kamai thengna drino akhoi sukarak pada ngairi mana la adi thengna phamthui kaino kyam buirege chatkiba wari do mari makhong samnarak trabada mai pakhanaragle lainarama phibam dagi sasat hongdok na duna chenaki somda su adu mangaire mai gi mangal ni khalluba isingda taba thabal gi mangal oiramle resort ki manung da laiba hot spring adu dagi fana lap thorakpana mafam du mamsilakle kiramdaba sanai be mado kidaba saduna chatpa ngamaktre akibana tapna masado ko shilaklabada khong thang mangamlakta khonjel tapna kithi kirum kawi don linda noini kai lege aina ko basa tabro noini gi do ai lakpagi thaoina lotlira adumai tawgono
थोꯛलꯛꯑꯣ ꯑꯩ ꯈꯣꯡꯁꯦ ꯊꯥꯡꯕ ꯉꯝꯗ꯭ꯔꯦ ꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯣ ꯅꯥꯀꯟꯗ ꯂꯩꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯆꯥꯎꯔ ꯆꯥꯎꯔꯕ ꯎꯄꯥꯟꯕꯤ ꯀꯌꯥ ꯍꯧꯗꯨꯅ ꯎꯃꯪ ꯑꯃ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯍꯧꯔꯤꯕ ꯋꯥꯡꯂꯕ ꯎꯁꯤꯡ ꯑꯗꯨꯒꯤ ꯃꯔꯨꯝꯗꯒꯤ ꯁꯛꯎꯗꯕ ꯃꯤꯇꯝ ꯀꯌꯥꯅ ꯃꯥꯕꯨ ꯂꯣꯟꯅ ꯌꯦꯡꯂꯛꯄꯒꯨꯝ ꯐꯥꯎꯔꯛꯂꯦ ꯑꯃꯝꯕꯒꯤ ꯑꯀꯤꯕ ꯂꯩꯕ ꯃꯍꯥꯛꯅꯤ ꯑꯀꯤꯕꯅ ꯅꯤꯛꯄ ꯍꯧꯔꯛꯂꯕ ꯃꯥꯕꯨ ꯎꯕꯗ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤ ꯃꯥꯁꯨ ꯊꯑꯣꯏꯅ ꯂꯛꯅꯔꯒꯤ ꯃꯇꯥꯒꯨꯝ ꯅꯣꯡꯂꯩꯅ ꯍꯨꯝꯊꯔꯝꯕꯒꯤ ꯌꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯎꯒꯤ ꯃꯁꯥ ꯑꯃ ꯄꯦꯛ ꯇꯦꯛꯇꯨꯅ ꯂꯩꯃꯥꯏꯗ ꯈꯣꯟꯖꯦꯜ ꯍꯧꯅ ꯇꯥꯔꯛꯂꯦ ꯐꯤꯚꯝ ꯑꯁꯤꯗꯗꯤ ꯁꯅꯥ ꯏꯕꯦꯝꯃ ꯇꯨꯃꯤꯟ ꯂꯩꯕ ꯉꯝꯃꯛꯇ꯭ꯔꯦ ꯃꯈꯨꯠꯅ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯜꯂꯒ ꯈꯣꯟꯖꯦꯜ ꯍꯧꯅ ꯏꯃꯥ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯏ ꯃꯥꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯆꯦꯜꯂꯤꯕ ꯇꯨꯔꯦꯜ ꯃꯌꯥꯏ ꯑꯗꯨꯗꯒꯤ ꯃꯤ ꯑꯃ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯨꯝ ꯂꯣꯡꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯇꯧꯔꯛꯂꯤꯕ ꯐꯤꯚꯝꯗꯨꯗꯗꯤ ꯅꯨꯄꯤꯗꯨ ꯋꯥꯟꯊꯒꯗꯧꯔꯦ ꯆꯨꯝꯅ ꯂꯦꯞꯂꯝꯂꯤꯕꯗꯣ ꯉꯃꯛꯇ ꯂꯩꯃꯥꯏꯗ ꯀꯤꯠ ꯐꯝꯊꯔꯛꯂꯦ ꯑꯗꯨꯕꯨ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯨꯔꯦꯜꯗꯒꯤ ꯐꯥꯎꯒꯠꯂꯛꯄ ꯅꯨꯄꯥꯗꯣ ꯉꯥꯏꯍꯥꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯒ ꯂꯩꯃꯥꯏꯗ ꯇꯞꯅ ꯀꯥꯔꯛꯏ ꯁꯅꯥ ꯏꯕꯦꯝꯃ ꯂꯥꯏ ꯀꯣꯇꯤ ꯆꯥꯝꯃ ꯁꯣꯟꯕ ꯍꯧꯔꯛꯏ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯂꯥꯎꯕꯗꯤ ꯉꯝꯗ ꯁ꯭ꯔꯨ ꯁ꯭ꯔꯨ ꯅꯩꯗꯨꯅ ꯁꯣꯜꯂꯤ ꯏꯆꯦ ꯄꯄꯥ ꯑꯩꯕꯨ ꯁ꯭ꯋꯥꯏꯗ ꯁꯤꯗꯧꯔꯕꯣ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯒ ꯑꯩꯕꯨ ꯁꯤꯗꯧꯔꯕꯣ ꯍꯥꯏꯕꯅꯦ ꯑꯩ ꯁꯤꯕ ꯇꯜꯂꯦ ꯏꯆꯦ ꯅꯪꯅ ꯂꯥꯏ ꯊꯥꯖꯧ ꯍꯥꯏꯕꯗ ꯑꯩꯅ ꯌꯥꯈꯤꯗꯕꯗꯣ ꯑꯩ ꯂꯥꯜꯂꯦ ꯏꯆꯦ ꯑꯩ ꯁꯤꯕ ꯇꯜꯂꯦ ꯏꯁꯣꯔ ꯃꯥꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯉꯩꯗ ꯅꯨꯄꯥꯗꯣ ꯄꯔꯄꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯐꯣꯟꯒꯤ ꯐ꯭ꯂꯥꯁ ꯂꯥꯏꯠ ꯑꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯃꯥꯏꯗ ꯐꯠ ꯀꯥꯞꯁꯤꯜꯂꯛꯏ ꯅꯨꯄꯤꯗꯨꯁꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯅ ꯃꯃꯥꯏꯗꯨ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯒꯤ ꯑꯆꯣꯠꯄ ꯐꯤꯔꯣꯜꯗꯒꯤ ꯇꯨꯞ ꯇꯨꯞ ꯀꯦꯜꯂꯛꯂꯤꯕ ꯏꯁꯤꯡ ꯃꯔꯤꯛꯁꯤꯡ ꯑꯗꯨꯅ ꯃꯁꯥꯗ ꯇꯥꯁꯤꯜꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨꯁꯨ ꯃꯈꯨꯠꯇꯣ ꯇꯞꯅ ꯂꯧꯊꯣꯛꯂꯒ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯈꯠꯂꯛꯏ ꯁꯦꯀꯦꯟ ꯐꯥꯗꯦ ꯃꯤꯀꯨꯞ ꯑꯃꯠꯇ ꯆꯣꯟꯊꯔꯝꯗꯦ ꯃꯩꯔꯥꯕ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯣ ꯂꯩꯉꯣꯏꯒꯤ ꯂꯩꯃꯥꯏꯗꯨꯗ ꯐꯠ ꯊꯥꯗꯔꯒ ꯍꯥꯏꯔꯛꯏ ꯌꯥꯝꯅ ꯊꯧꯋꯥ ꯁꯥꯗꯅ ꯅꯪ ꯑꯣꯏꯔꯦ ꯑꯉꯥꯎꯕꯤ ꯎꯞꯁꯤꯜꯂꯒ ꯇꯥꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯂꯥꯏꯠꯅ ꯃꯌꯦꯛ ꯁꯦꯡꯍꯜꯂꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯁꯛꯇꯝꯗꯨ ꯎꯕꯗ ꯀꯥꯎꯈꯤ ꯅꯨꯄꯥꯗꯨ ꯀꯅꯥꯅꯣ ꯗꯤꯕꯦꯠ ꯈꯨꯗꯤꯡ ꯈꯠꯅꯕ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯗꯕ ꯖꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯅꯤꯡꯈꯤꯕ ꯅꯨꯄꯥꯗꯣ ꯃꯤꯀꯨꯞꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯀꯤꯕꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯕ꯭ꯔꯦꯟꯗꯣ ꯃꯊꯧ ꯇꯧꯈꯤꯗ꯭ꯔꯦ ꯂꯩꯃꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯞꯂꯤ ꯀꯞꯂꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯨꯝꯅ ꯂꯦꯞꯇꯨꯅ ꯂꯩꯖꯕ ꯃꯩꯔꯥꯕꯗ ꯈꯪꯀꯣꯟ ꯀꯣꯟꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯀꯤꯔꯨꯕꯒꯤ ꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯅꯪ ꯑꯣꯏꯔꯝꯃꯦ ꯗꯥꯀꯨ ꯁꯤ ꯍꯥꯏꯗꯨꯅ ꯁꯣꯔ ꯃꯄꯤ ꯑꯃ ꯇꯞꯅ ꯍꯣꯟꯊꯒꯦ ꯇꯧꯕꯒ ꯌꯥꯝꯅ ꯍꯧꯕ ꯇꯣꯟꯒꯤ ꯈꯣꯟꯖꯦꯜꯅ ꯁꯅꯥ ꯍꯥꯏꯗꯨꯅ ꯆꯤꯡꯃꯥꯏꯗꯨꯃ ꯈꯣꯟꯊꯥꯡ ꯌꯩꯕ ꯃꯈꯩ ꯀꯧꯔꯛꯏ ꯋꯥꯈꯜꯒꯤ ꯃꯪꯂꯥꯟꯗ ꯇꯥꯈꯤꯕ ꯇꯣꯟꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯇꯥꯏꯕꯪꯗ ꯂꯥꯛꯂꯤꯕ ꯐꯣꯟ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜꯒ ꯆꯞ ꯆꯥꯅꯈꯤꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃꯕꯨ ꯇꯥꯏꯕꯪ ꯋꯥꯈꯜꯗ ꯑꯃꯨꯛ ꯄꯨꯔꯛꯂꯦ ꯉꯔꯥꯡ ꯑꯍꯤꯡ ꯊꯣꯏꯕꯤꯕꯨ ꯍꯨꯟꯗꯣꯛꯂꯝꯃꯒ ꯆꯠꯂꯨꯕꯗꯣ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯖꯗꯗꯨꯅ ꯉꯁꯤꯗꯤ ꯑꯉꯥꯡꯗꯣ ꯃꯥꯅ ꯄꯣꯔꯒ ꯁꯨꯝꯕꯤꯔꯝꯕꯅꯤ ꯊꯣꯏꯕꯤꯅ ꯇꯨꯝꯊꯈ꯭ꯔ ꯐꯥꯎꯕ ꯃꯥꯗꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯝꯂꯦ ꯑꯉꯥꯡ ꯑꯗꯨ ꯃꯥꯡ ꯑꯣꯟꯗꯨꯅ ꯄꯣꯕꯅ ꯇꯨꯝꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯏꯆꯦ ꯀꯩꯗꯧꯔꯤ ꯑꯊꯦꯡꯕꯁꯤꯗ ꯑꯁꯣꯝꯗꯒꯤ ꯅꯨꯡꯁꯤꯅ ꯈꯨꯝꯂꯛꯏ ꯁꯨꯝ ꯇꯧꯔꯛꯄꯅꯤ ꯅꯪ ꯇꯨꯝꯃꯝꯈꯤꯔꯣꯏꯅ ꯕꯕꯥꯗꯤ ꯁꯅꯥ ꯊꯣꯏꯕꯤꯗꯤ ꯀꯔꯤ ꯄꯤꯖꯔꯦ ꯃꯃꯤꯠꯇꯨ ꯊꯣꯏꯕꯤꯗ ꯑꯗꯨꯃꯛ ꯌꯦꯡꯂꯒ ꯈꯨꯝꯃꯤ ꯑꯩ ꯍꯜꯂꯛꯄꯗ ꯏꯅꯦ ꯂꯂꯤꯇꯥꯅ ꯁꯪꯒꯣꯝ ꯈꯦꯔ ꯈꯔ ꯏꯟꯕꯤꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯄꯣꯔꯒ ꯇꯨꯝꯍꯜꯂꯦ ꯕꯕꯥꯁꯨ ꯆꯥꯛ ꯆꯥꯔꯒ ꯄꯣꯊꯥꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯈꯤꯕꯗꯣ ꯁꯅꯥ ꯏꯕꯦꯝꯃ ꯇꯥꯏ ꯈꯪꯗꯦ ꯁꯅꯥ ꯕꯕꯥꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒ ꯑꯩꯁꯦ ꯅꯣꯏꯒ ꯅꯛꯅ ꯂꯩꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯅꯇꯩꯁꯨ ꯍꯣꯇꯦꯜꯁꯦ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯕꯅꯤꯅ ꯃꯗꯨꯁꯨ ꯍꯦꯛ ꯉꯝꯗꯦ ꯑꯇꯩ ꯑꯇꯩ ꯉꯝꯗ꯭ꯔꯁꯨꯅꯦ ꯑꯩ ꯈꯔ ꯀꯣꯝꯕꯒ ꯊꯣꯏꯕꯤꯗꯣ ꯂꯧꯕ ꯂꯥꯛꯑꯒ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯒꯦ ꯈꯟꯕꯅꯤ ꯊꯝꯕꯤꯅꯨ ꯀꯩꯁꯨ ꯃꯥ ꯎꯗ꯭ꯔꯕꯗꯤ ꯕꯕꯥꯗꯤ ꯃꯁꯥ ꯍꯦꯟꯅ ꯁꯣꯟꯖꯤꯜꯂꯅꯤ ꯑꯗꯨꯒ ꯑꯩꯁꯨ ꯅꯨꯡꯉꯥꯏꯔꯣꯏ ꯅꯨꯡꯁꯤꯗꯣ ꯇꯝꯅ ꯅꯣꯛꯂꯛꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯁꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯔꯗꯤ ꯑꯇꯩ ꯑꯇꯩ ꯋꯥꯔꯤ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯊꯦꯡꯕꯁꯤꯒꯤ ꯀꯣꯜꯁꯤꯃꯗꯤ ꯇꯞꯅ ꯍꯦꯛꯇ ꯋꯥꯔꯤ ꯁꯥꯔꯛꯏ ꯍꯥꯏꯅ ꯍꯥꯏꯅ ꯉꯁꯤꯁꯨ ꯅꯨꯡꯁꯤ ꯇꯥꯟꯖꯥ ꯌꯦꯡꯂꯒ ꯋꯥꯔꯤ ꯍꯧꯔꯛꯏ ꯑꯗꯣ ꯁꯅꯥ ꯁꯤꯗ ꯅꯇꯩꯒꯤ ꯃꯃꯥꯟꯅꯕꯒꯤ ꯃꯅꯥꯎꯄꯥ ꯑꯃ ꯂꯩ
ꯃꯈꯣꯏꯒꯤꯁꯨ ꯐꯦꯃꯤꯂꯤꯒꯤ ꯍꯣꯇꯦꯜ ꯇꯧꯕꯅꯤ ꯌꯨꯝ ꯑꯁꯦꯡꯕꯕꯨꯗꯤ ꯃꯣꯏꯁꯦ ꯋꯥꯏꯊꯧꯔꯣꯝꯗꯒꯤ ꯑꯣꯏꯔꯝ ꯃꯥꯜꯂꯦ ꯑꯉꯥꯡꯗꯨꯁꯨ ꯌꯥꯝ ꯐꯩ ꯃꯆꯦꯅ ꯃꯈꯥ ꯇꯥꯔꯛꯀꯗꯕ ꯋꯥꯔꯤꯗꯣ ꯀꯔꯤꯅꯣ ꯈꯪꯕꯅ ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯔꯛ ꯊꯠꯂꯤ ꯑꯩ ꯁꯨꯇꯤ ꯂꯧꯊꯣꯛꯑꯒ ꯑꯩꯈꯣꯏ ꯍꯧꯅꯔꯒ ꯀꯣꯏꯕ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯕꯕꯥꯁꯨ ꯂꯝꯒ ꯀꯣꯏꯔꯗꯤ ꯋꯥꯈꯜꯁꯨ ꯈꯔ ꯅꯨꯡꯉꯥꯏꯖꯅꯕ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯥꯗꯦ ꯃꯥꯒꯤ ꯋꯥꯔꯤ ꯁꯣꯏꯗꯅꯕ ꯂꯥꯏꯖꯒꯤ ꯋꯥꯗꯣ ꯇꯥꯁꯤꯟꯅꯗꯅ ꯈꯨꯝꯃꯤ ꯍꯧꯈꯤꯕꯅ ꯍꯧꯈ꯭ꯔꯦ ꯅꯪ ꯑꯉꯥꯡ ꯑꯣꯏꯔꯤ ꯑꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯨꯅ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯍꯜ ꯊꯥꯔꯛꯅꯕ ꯋꯥꯗꯨꯅ ꯑꯩꯈꯣꯏꯅ ꯁꯤꯜꯂꯒꯦ ꯁꯤꯗ ꯅꯇꯩꯗꯁꯨ ꯍꯥꯏꯔꯕꯅꯤ ꯃꯣꯏꯒꯤꯗꯤ ꯅꯪꯕꯨ ꯍꯥꯟꯅꯅ ꯄꯥꯝꯃꯕꯅꯤ ꯋꯥ ꯍꯧꯗꯣꯛꯄ ꯉꯝꯗꯕꯅꯤ ꯍꯥꯏꯗꯅ ꯁꯅꯥ ꯏꯕꯦꯝꯃ ꯁꯥꯎꯒꯠꯇꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯊꯥꯗ ꯄꯣꯔꯤꯕ ꯊꯣꯏꯕꯤꯒꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯃꯨꯗꯪ ꯇꯧꯅ ꯄꯥꯜꯂꯤꯕ ꯄꯤꯁꯨꯝꯗꯨꯗ ꯃꯈꯨꯠꯅ ꯇꯞꯅ ꯇꯞꯅ ꯅꯥꯜꯂꯒ ꯈꯨꯝꯃꯤ ꯑꯩ ꯌꯨꯝ ꯄꯥꯜꯂꯔꯣꯏꯗ ꯏꯆꯦ ꯑꯗꯨꯅ ꯌꯥꯕ ꯅꯠꯇꯦꯅꯦ ꯁꯅꯥ ꯏꯃꯨꯡꯗꯨ ꯃꯤ ꯋꯥꯠꯂꯦ ꯍꯥꯏꯕ ꯅꯪ ꯈꯪꯉꯤꯕ ꯅꯠꯇ꯭ꯔꯥ ꯂꯥꯏꯖꯗ ꯋꯥꯔꯤ ꯃꯈꯥ ꯁꯥꯟꯅꯅꯤꯡꯗ꯭ꯔꯦ ꯇꯥꯟꯖꯥ ꯍꯦꯛ ꯆꯥꯅ ꯊꯣꯏꯕꯤꯁꯨ ꯃꯃꯪꯗ ꯅꯤꯡꯉꯥꯏ ꯇꯧꯔꯛꯏ ꯊꯣꯏꯕꯤꯅ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯅꯨꯡꯁꯤꯅ ꯇꯞꯅ ꯃꯈꯥ ꯇꯥꯏ ꯐꯔꯦ ꯐꯔꯦ ꯑꯉꯥꯡꯗꯨ ꯏꯔꯦꯟꯖꯅ ꯁꯨꯝꯕꯤꯔꯣ ꯅꯪꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯣ ꯑꯊꯦꯡꯕ ꯐꯥꯎꯕꯅꯦ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯊꯣꯛꯀꯅꯨ ꯁꯅꯥ ꯑꯣꯏꯒꯗꯕ ꯋꯥꯈꯜ ꯑꯣꯏꯅ ꯈꯜꯂꯨ ꯍꯣꯏ ꯃꯈꯨꯝꯒꯤ ꯋꯥꯍꯩꯗꯣ ꯊꯃꯣꯏꯗ ꯍꯥꯞꯆꯤꯟꯈꯤꯗꯦ ꯃꯆꯦꯅ ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯂꯥꯏꯖ ꯊꯣꯏꯕꯤꯕꯨ ꯄꯨꯔꯛꯂꯒ ꯐꯃꯨꯡꯗ ꯇꯞꯅ ꯊꯝꯕꯤ ꯃꯤꯀꯨꯞ ꯈꯔ ꯃꯥꯅ ꯀꯣꯟꯁꯤꯟꯗꯨꯅ ꯂꯩꯕꯗꯣ ꯑꯉꯥꯡꯗꯨ ꯅꯤꯡꯉꯥꯏ ꯂꯦꯞꯈ꯭ꯔꯦ ꯊꯣꯏꯕꯤꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈ꯭ꯔꯕꯗ ꯂꯥꯏꯖ ꯃꯁꯥꯗꯣ ꯆꯨꯝꯅ ꯐꯝꯂꯒ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯤꯁꯨꯝ ꯁꯥꯡꯇꯛ ꯇꯧꯅ ꯑꯃꯨꯕ ꯄꯥ ꯁꯥꯎꯗ꯭ꯔꯕꯁꯨ ꯁꯨꯛꯇꯛ ꯇꯧꯕ ꯊꯣꯏꯕꯤꯒꯤ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯇꯨꯝꯂ ꯐꯥꯎꯕ ꯁꯨꯛꯂꯤ ꯁꯨꯛꯂꯤ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯁꯅꯥ ꯏꯕꯦꯝꯃꯗ ꯈꯣꯟꯖꯦꯜ ꯄꯤꯛꯅ ꯅꯣꯛꯊꯣꯔꯛꯏ ꯉꯥꯏꯍꯥꯛ ꯁꯨꯝ ꯌꯦꯡꯂꯝꯂꯒ ꯃꯍꯧꯁꯥꯒꯨꯝ ꯑꯄꯥꯕ ꯐꯩꯖꯨꯞ ꯑꯃ ꯁꯨꯞꯆꯤꯟꯕꯤꯔꯝꯃꯤ ꯃꯥꯁꯨ ꯇꯨꯝꯊꯒꯦ ꯈꯟꯅ ꯁꯦꯝ ꯁꯥꯕꯒ ꯇꯦꯕꯜꯗ ꯂꯩꯍꯧꯕ ꯐꯣꯟꯗꯣ ꯑꯃꯨꯛ ꯈꯤꯡꯉꯛꯂꯦ ꯑꯍꯤꯡ ꯑꯣꯏꯔꯕꯁꯨ ꯃꯊꯧ ꯑꯗꯨꯅ ꯑꯦꯃꯔꯖꯦꯟꯁꯤ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯜꯂꯒ ꯍꯧꯒꯠꯇꯨꯅ ꯐꯣꯟꯗꯣ ꯄꯥꯏꯔꯨꯕꯅꯤ ꯑꯗꯨꯕꯨ ꯐꯣꯟꯗꯒꯤ ꯅꯥꯎꯕꯅ ꯌꯥꯝ ꯄꯥꯈꯠꯅ ꯇꯥ ꯍꯥꯏꯔꯛꯏ ꯕꯣꯝ ꯄꯣꯈꯥꯏꯔꯦ ꯃꯦꯗꯥꯝ ꯑꯣꯐꯤꯁ ꯃꯃꯥꯡꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔꯗꯨꯗ ꯈꯪꯍꯧꯗꯅ ꯕ꯭ꯂꯥꯁ ꯇꯧꯔꯦ ꯀꯦꯖꯨꯋꯦꯜꯇꯤ ꯌꯥꯝ ꯌꯥꯎꯔꯦ ꯊꯦꯡꯖꯤꯜꯂꯛꯄꯅꯤꯅ ꯄꯣꯠ ꯂꯩꯕ ꯃꯤꯗꯤ ꯆꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯁ꯭ꯇꯣꯔꯗ ꯊꯕꯛ ꯇꯧꯕ ꯃꯤꯁꯤꯡꯗꯤ ꯍꯤꯡꯂꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯌꯥꯔꯒꯗꯤ ꯃꯦꯝ ꯈꯤꯇꯪ ꯊꯨꯅ ꯌꯧꯁꯤꯟꯕꯤꯔꯣ SP ꯁꯔꯅꯁꯨ ꯃꯦꯝꯕꯨ ꯍꯪꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯑꯉꯛꯄꯗꯨꯅ ꯂꯥꯏꯖ ꯋꯥ ꯉꯥꯡꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯅꯥꯎꯕꯅ ꯎꯔꯗꯧꯒꯨꯝꯅ ꯂꯥꯛꯂꯒꯦ ꯍꯥꯏꯕꯒꯤ ꯏꯪꯒꯤꯠ ꯑꯣꯏꯅ ꯃꯀꯣꯛꯇꯨ ꯐꯠ ꯅꯣꯝꯂꯒ ꯐꯣꯟꯗꯨ ꯀꯛꯊꯠꯂꯤ ꯀꯨꯏꯗꯦ ꯐꯤꯔꯣꯜ ꯁꯦꯠꯆꯤꯟꯕꯗꯣ ꯆꯠꯂꯝꯗꯥꯏꯗ ꯊꯣꯏꯕꯤꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯍꯧꯅꯕ ꯅꯥꯀꯣꯡꯗ ꯐꯣꯟ ꯅꯞꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯀꯨꯝꯊꯔꯛꯂꯦ ꯕꯣꯝ ꯄꯣꯈꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯂꯛꯄꯗꯅ ꯑꯀꯤꯕ ꯀꯨꯝꯍꯩ ꯑꯃꯅꯤ ꯃꯐꯝꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯨꯅ ꯃꯤꯅ ꯄꯨꯝꯌꯨꯝ ꯌꯝꯁꯤꯟꯅꯔꯛꯂꯦ ꯄꯨꯂꯤꯁꯁꯤꯡꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯗꯨꯅ ꯃꯤ ꯆꯪꯂꯛꯄ ꯊꯤꯡꯂꯤ ꯄꯣꯈꯥꯏꯍꯟꯕ ꯂꯣꯏꯍꯧꯗꯕ ꯕꯣꯝ ꯃꯆꯦꯠꯅ ꯄꯥꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯃꯌꯥꯝꯗꯣ ꯀꯣꯏꯇꯥꯟ ꯇꯥꯜꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯁꯅꯥ ꯏꯕꯦꯝꯃꯁꯨ ꯃꯐꯝꯗꯨ ꯌꯧꯔꯛꯂꯦ ꯄꯣꯀꯦꯠꯇꯒꯤ ꯔꯨꯃꯥꯜꯗꯣ ꯐꯠ ꯂꯧꯊꯣꯛꯂꯒ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯟꯗꯨꯅ ꯆꯪꯉꯛꯂꯦ ꯔꯤꯁꯇ꯭ꯔꯤꯛꯇꯦꯠ ꯑꯦꯔꯤꯌꯥ ꯑꯣꯏꯗꯨꯅ ꯊꯥꯗꯨꯅ ꯏꯀꯣꯏ ꯀꯣꯏꯁꯤꯜꯂꯤꯕ ꯃꯐꯝ ꯑꯗꯣꯝꯗ ꯆꯪꯉꯛꯇꯨꯅ ꯂꯦꯞꯄꯤ ꯅꯥꯀꯜ ꯑꯃꯗ ꯂꯩꯔꯝꯕ ꯅꯥꯎꯕꯁꯨ ꯍꯣꯕꯦ ꯆꯪꯁꯤꯜꯂꯛꯂꯒ ꯁꯦꯂ꯭ꯌꯨꯠ ꯄꯤꯔꯝꯂꯒ ꯍꯥꯏꯔꯛꯏ ꯃꯦꯗꯥꯝ ꯕꯣꯝꯁꯤ ꯍꯥꯟꯅ ꯐꯤꯠ ꯇꯧꯔꯒ ꯊꯝꯕ ꯑꯣꯏꯒꯅꯤ ꯁꯤꯅ CCTV ꯐꯨꯠꯁꯇꯦꯖꯅꯤ ꯁ꯭ꯇꯣꯔꯁꯤꯗ ꯆꯪꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒꯤ ꯃꯨꯞꯃꯦꯟꯅꯤ ꯁꯁꯄꯤꯁꯤꯌꯁ ꯑꯣꯏꯕ ꯑꯃ ꯌꯥꯎꯔꯦ ꯅꯨꯄꯥꯅꯤ ꯃꯦꯝ ꯐꯨꯇꯦꯖꯇꯨ ꯌꯦꯡꯂꯝꯂꯒ ꯁꯅꯥ ꯏꯕꯦꯝꯃ ꯅꯥꯎꯕꯗ ꯇꯥ ꯑꯣꯟꯁꯤꯜꯂꯛꯏ ꯈꯨꯗꯛꯇ ꯊꯤꯌꯨ ꯅꯨꯄꯥꯁꯦ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕꯁꯤꯡ ꯈꯨꯗꯛꯇ ꯈꯪꯗꯣꯛꯅꯕ ꯍꯥꯏꯌꯨ ꯃꯥꯅ ꯁ꯭ꯇꯣꯔꯗ ꯂꯥꯛꯂꯝꯕ ꯄꯨꯡꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥ ꯂꯥꯞꯅ ꯆꯠꯂꯝꯈꯤꯔꯣꯏ ꯁꯁꯄꯤꯁꯤꯌꯁ ꯑꯣꯏꯕ ꯃꯤ ꯑꯃꯠꯇ ꯅꯥꯟꯊꯣꯛꯍꯟꯕ ꯌꯥꯔꯣꯏ ꯐꯅꯤ ꯃꯦꯝ ꯑꯗꯨꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯦꯞꯈꯛ ꯇꯧꯈꯤꯕꯗꯨꯗ ꯂꯥꯏꯖ ꯅꯥꯎꯕꯗ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯥꯎꯕꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯒꯥꯔꯤꯗꯒꯤ ꯐꯤꯡꯅ ꯀꯨꯝꯊꯔꯛꯄ SPꯗꯨꯅ ꯁꯅꯥ ꯏꯕꯦꯝꯃꯅ ꯂꯦꯞꯂꯤꯕ ꯑꯗꯣꯝꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯔꯦ DSP Sharma, you are suspended. ꯈꯨꯗꯛꯁꯤꯗꯒꯤ ꯅꯪꯕꯨ ꯗ꯭ꯌꯨꯇꯤꯗꯒꯤ ꯗꯤꯁꯃꯤꯁ ꯇꯧꯔꯕꯅꯤ ꯂꯥꯏꯖ ꯀꯔꯤꯅꯣ ꯈꯟꯅ ꯉꯛꯅ ꯌꯦꯡꯂꯛꯏ ꯑꯗꯨꯕꯨ SPꯗꯨ ꯀꯥ ꯍꯦꯟꯅ ꯁꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯛꯄ ꯆꯦ ꯃꯆꯦꯠꯇꯣ ꯂꯥꯏꯖꯗ ꯂꯥꯛꯇꯅ ꯂꯪꯁꯤꯜꯂꯛꯂꯦ ꯃꯥꯁꯨ ꯀꯔꯤꯅꯣ ꯆꯤꯡꯅꯕꯗꯨꯗ ꯀꯣꯛꯂꯕꯗꯤ ꯈꯟꯅ
ꯆꯦꯗꯨ ꯈꯨꯟꯒꯠꯇꯨꯅ ꯄꯥꯔꯨꯕꯅꯤ ꯑꯗꯨꯕꯨ ꯏꯅꯥꯏ ꯏꯇꯩ ꯇꯩꯔꯕ ꯆꯦꯗꯨꯗ ꯏꯔꯝꯃꯤ, ꯍꯜꯂꯣ DSP, ꯄꯤꯛꯂꯕꯁꯨ ꯈꯨꯗꯣꯜ ꯑꯃꯇꯪ꯫ ꯋꯥꯍꯩꯗꯨꯒꯤ ꯃꯈꯥ ꯑꯣꯏꯔꯞꯅ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯃꯑꯣꯡꯗ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯕꯒꯤ ꯏꯃꯣꯖꯤꯀꯣꯟ ꯃꯆꯥ ꯑꯃ ꯌꯦꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯒ ꯃꯥꯒꯤ ꯁꯁꯄꯦꯟꯁꯟꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯕꯅꯣ? ꯆꯃꯝꯅꯔꯤꯉꯩ SPꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ? ꯀꯦꯁ ꯈꯨꯗꯤꯡꯃꯛ ꯇꯧꯗꯕ ꯌꯥꯗꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯈꯛꯇꯃꯛ ꯇꯧꯔꯒ ꯊꯝꯃꯨ, ꯅꯪꯅ ꯈꯪꯕ ꯌꯥꯔꯣꯏꯗꯕ ꯃꯔꯝꯗ ꯍꯦꯟꯅ ꯊꯤꯖꯤꯟꯒꯅꯨ ꯍꯥꯏꯗꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯀꯔꯤꯒꯤ ꯂꯧꯗꯦ? ꯅꯪꯒꯤ ꯁ꯭ꯇꯕꯟ ꯑꯣꯏꯕ ꯃꯑꯣꯡꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯗꯤ ꯏꯅꯣꯁꯦꯟꯠ ꯀꯦꯖꯨꯑꯦꯂꯤꯇꯤꯁ ꯀꯌꯥ ꯑꯃꯒꯤ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯄꯨꯝꯅꯃꯛꯁꯤꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯅꯪꯅꯤ꯫ ꯈꯨꯗꯛꯁꯤꯗ ꯅꯪꯒꯤ ꯁꯁꯄꯦꯟꯁꯟ ꯑꯣꯔꯗꯔ ꯊꯣꯛꯀꯅꯤ꯫ ꯍꯥꯏꯅꯤꯡꯕ ꯈꯔꯗꯨꯗ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯃꯠꯇ ꯇꯥꯔꯝꯗꯅ ꯑꯃꯗꯤ ꯇꯥꯕꯒꯤ ꯇꯥꯟꯖꯥꯗꯨꯁꯨ ꯄꯤꯔꯝꯗꯅ ꯆꯠꯈ꯭ꯔꯕ SPꯗꯣ ꯁꯅꯥꯏꯕꯦꯝꯃ ꯇꯥꯟꯅꯔꯨꯕ ꯇꯧꯗꯦ, ꯑꯗꯨꯕꯨ ꯆꯦꯗꯨꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩ꯫ ꯅꯥꯎꯕꯁꯨ ꯃꯆꯤ ꯂꯦꯡꯗꯦ, ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ, ꯀꯝꯗꯧꯅꯤ ꯃꯦꯗꯥꯝ, ꯁꯔꯁꯤ ꯌꯥꯝ ꯁꯥꯎꯔꯦ꯫ ꯋꯥꯍꯩꯗꯨꯗ ꯅꯩꯅꯔꯝꯕꯒꯤ ꯃꯍꯨꯠ ꯂꯥꯏꯖꯅ ꯈꯪꯀꯧ ꯀꯧꯔꯛꯏ, ꯅꯥꯎꯕ꯫ ꯍꯥꯏꯕꯤꯌꯨ ꯃꯦꯗꯥꯝ, ꯑꯩꯅ ꯅꯤꯡꯊꯦꯝ ꯁꯦꯅꯧ ꯍꯥꯏꯕꯗꯨ ꯀꯝꯗꯧꯔꯦ? ꯅꯥꯎꯕꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯅꯤꯡꯊꯦꯝꯒꯤ ꯃꯇꯥꯡꯁꯦ ꯃꯦꯗꯥꯝ, ꯔꯤꯄꯣꯔꯠ ꯑꯃꯗꯤ ꯂꯩ, ꯀꯌꯥꯃꯨꯛ ꯀꯟꯐꯥꯔꯝ ꯑꯣꯏꯔꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯖꯗꯦ꯫ ꯂꯥꯏꯖ ꯂꯥꯡꯇꯛꯅꯅ ꯌꯦꯡꯂꯛꯏ꯫ ꯅꯥꯎꯕꯁꯨ ꯃꯤꯠꯌꯦꯡꯗꯨꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯄꯥꯎꯈꯨꯝ ꯄꯤ, ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯗꯨꯅ ꯅꯤꯡꯊꯦꯝꯅ ꯂꯩꯕ ꯍꯣꯇꯦꯜꯗꯨꯗ ꯃꯥꯒꯤ ꯔꯨꯝ ꯅꯝꯕꯔ ꯍꯪꯂꯨꯔ ꯃꯥꯜꯂꯦ, ꯑꯗꯨꯕꯨ ꯔꯤꯁꯦꯞꯁꯅꯤꯁꯇꯨ ꯅꯤꯡꯊꯦꯝꯒꯤ ꯃꯤ ꯑꯣꯏꯔꯝꯕꯗꯒꯤ ꯃꯈꯣꯏ ꯃꯅꯨꯡꯗ ꯄꯥꯎ ꯂꯧꯊꯣꯛ ꯂꯧꯁꯤꯟ ꯇꯧꯅꯈꯤꯕ ꯂꯩ ꯍꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯃꯤꯗꯨꯅ ꯑꯩꯈꯣꯏꯅ ꯍꯪꯂꯝꯃꯤ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯣꯟꯅ ꯁꯦꯟꯅꯔꯦ ꯍꯥꯏꯕꯁꯦ ꯅꯤꯡꯊꯦꯝ ꯃꯁꯥꯅꯁꯨ ꯈꯪꯂꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ꯫ ꯁꯅꯥꯏꯕꯦꯝꯃ ꯃꯃꯤꯠꯇꯣ ꯈꯪꯎꯏ ꯎꯏꯁꯤꯜꯂꯤ꯫ ꯃꯥ ꯈꯪꯂꯦ ꯊꯧꯗꯣꯛꯁꯦ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯀꯤꯍꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯁꯦꯟꯅꯍꯜꯂꯦ ꯈꯪꯕꯅ ꯃꯗꯨ ꯃꯇꯨꯡ ꯇꯧꯗꯅꯕ ꯊꯑꯣꯏꯅ ꯁꯤꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯤꯕꯨ ꯍꯧꯅꯔꯤꯕ꯭ꯔꯥ? ꯕꯣꯝꯅ ꯇꯨꯝꯍꯜꯂꯕ ꯁ꯭ꯇꯣꯔꯗꯨꯗ ꯑꯃꯨꯛꯇꯪ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯅꯤꯡꯁꯤꯡꯂꯛꯏ ꯑꯍꯜ ꯑꯣꯏꯔꯕ ꯋꯥꯏ ꯁꯤꯠꯄ ꯅꯨꯄꯥꯗꯣ꯫ ꯃꯥꯅ ꯑꯣꯐꯤꯁꯇꯒꯤ ꯊꯕꯛꯅ ꯅꯟꯗꯨꯅ ꯊꯣꯔꯛꯄ ꯈꯨꯗꯤꯡ ꯏꯕꯦꯝꯃ ꯁꯅꯥ ꯀꯣꯐꯤ ꯑꯃꯇꯪ ꯊꯛꯀꯣ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯍꯦꯛ ꯍꯦꯛ ꯀꯧꯁꯤꯟꯕꯗꯣ꯫ ꯄꯨꯝꯅꯃꯛꯇꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ꯫ ꯃꯤꯀꯨꯞ ꯈꯔ ꯑꯗꯨꯗ ꯑꯣꯏꯈ꯭ꯔꯤꯕ ꯑꯍꯣꯡꯕꯁꯤꯡ ꯑꯗꯨꯗ ꯂꯥꯛꯁꯤꯟꯕ ꯋꯥꯔꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯆꯦꯗꯣ ꯅꯥꯎꯕꯗ ꯅꯝꯁꯤꯜꯂꯒ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯇꯨꯅ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯎꯔꯛꯏ ꯃꯈꯣꯏꯗꯒꯤ ꯏꯔꯥꯞ ꯂꯥꯞꯇꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯨꯒꯤꯅ ꯃꯔꯨꯝ ꯑꯣꯏꯔꯞ ꯄꯔꯦꯡ ꯈꯥꯝꯗꯨꯅ ꯂꯩꯔꯤꯕ ꯑꯃꯨꯕ ꯒꯥꯔꯤ 3, ꯃꯌꯥꯏ ꯊꯪꯕ ꯒꯥꯔꯤ ꯑꯗꯨꯒꯤ ꯊꯣꯡꯗ ꯉꯥꯕꯣꯏ ꯂꯦꯞꯄꯣꯏ ꯇꯧꯗꯨꯅ ꯃꯈꯨꯠ ꯑꯅꯤ ꯊꯕꯥꯛꯇ ꯄꯨꯟꯁꯤꯜꯂꯒ ꯃꯥꯕꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯂꯝꯕ ꯅꯨꯄꯥꯗꯣ꯫ ꯍꯦꯛ ꯃꯤꯠꯆꯥꯟꯅꯕꯒ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯂꯩꯔꯝꯕ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯣ ꯑꯁꯥꯎꯕꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ꯫ ꯅꯥꯎꯕꯗ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯔꯗꯔ ꯑꯗꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯣꯏꯕꯅ ꯌꯦꯞꯂꯝꯕ ꯅꯣꯡꯃꯩ ꯑꯗꯨꯃꯛꯇꯪꯗꯤ ꯂꯧꯊꯣꯛꯂꯒ ꯅꯥꯎꯕꯗ ꯄꯤꯔꯝꯃꯤ꯫ ꯅꯥꯛ ꯌꯦꯠ ꯇꯨꯡ ꯃꯥꯡ ꯀꯔꯤꯁꯨ ꯌꯦꯡꯗ ꯃꯤꯠꯌꯦꯡꯒꯤ ꯃꯔꯨ ꯑꯃꯠꯇ ꯆꯣꯏꯊꯣꯛꯇꯅ ꯆꯨꯝꯗ꯭ꯔꯤꯡꯂꯛꯏ ꯅꯨꯄꯥꯗꯨꯒꯤ ꯃꯥꯏꯀꯩꯗ꯫ ꯑꯀꯣꯏꯕꯗ ꯂꯥꯡꯂꯤꯕ ꯈꯣꯟꯖꯦꯜꯁꯤꯡꯗꯣ ꯃꯥꯒꯤ ꯅꯥꯗ ꯆꯪꯗꯦ꯫ ꯕꯣꯝ ꯑꯗꯨꯒꯤ ꯑꯁꯥꯎꯕꯔꯥ ꯅꯠꯇ꯭ꯔꯒꯅ ꯆꯍꯤ ꯀꯌꯥ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯂꯛꯄ ꯑꯁꯥꯎꯕ ꯑꯗꯨꯅꯔꯥ? ꯑꯁꯥꯎꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯗꯒꯤ ꯍꯦꯟꯅ ꯌꯦꯡꯕ ꯉꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯩꯔꯥꯕꯒꯤ ꯌꯦꯠ ꯊꯪꯕ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯁꯥꯐꯨ ꯑꯗꯨꯅ ꯀꯟꯃꯟꯈꯤꯕꯅ ꯐꯩꯅ ꯆꯤꯡꯂꯝꯕ ꯃꯩꯔꯥꯕꯒꯤ ꯆꯨꯔꯨꯞꯇꯣ ꯅꯥꯀꯟꯗ ꯄꯥꯏꯊꯣꯛꯂꯒ ꯇꯥꯈ꯭ꯔꯦ꯫ ꯅꯨꯄꯥꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯦ, ꯃꯈꯨꯠ ꯍꯜꯂꯛꯄꯁꯨ ꯇꯧꯗꯦ꯫ ꯈꯨꯄꯥꯛꯇꯨꯒꯤ ꯁꯥꯐꯨꯅ ꯂꯩꯊꯣꯛꯈꯤꯕ ꯃꯃꯥꯏꯗꯣ ꯑꯃꯨꯛ ꯂꯩꯁꯤꯟꯒꯤ ꯍꯣꯠꯅꯕꯒ ꯁꯅꯥ ꯏꯕꯦꯝꯃ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯃꯤꯀꯨꯞ ꯑꯃ ꯀꯨꯞꯂꯒ ꯃꯩꯔꯥꯕꯒ ꯂꯣꯏꯅꯔꯛꯄ ꯅꯨꯄꯥꯁꯤꯡꯗꯨꯅ ꯆꯪꯁꯤꯜꯂꯒꯦ ꯇꯧꯏ, ꯑꯗꯨꯕꯨ ꯅꯪꯍꯧꯗꯦ ꯁꯅꯥ ꯏꯕꯦꯝꯃ꯫ 3ꯂꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯐꯨ ꯀꯟꯅ ꯊꯥꯖꯤꯜꯂꯤ꯫ ꯈꯣꯡꯐꯝ ꯂꯦꯡꯗ꯭ꯔꯕꯁꯨ ꯃꯩꯔꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯣꯛꯂꯝꯕ ꯀꯔꯦꯝꯅꯕꯒꯤ ꯃꯤꯅꯣꯛ ꯑꯗꯨꯃꯗꯤ ꯃꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯅꯤꯡꯉꯝꯗꯕ ꯇꯥꯒꯗꯕꯒꯤ ꯌꯥꯗꯨꯅ ꯂꯩꯔꯕ ꯄꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯣꯏꯔꯕ ꯋꯥꯍꯪ ꯀꯌꯥꯅ ꯊꯜꯂꯕ ꯋꯥꯔꯧꯕ ꯄꯦꯟꯗꯕ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯃꯤꯠ ꯑꯅꯤ ꯑꯗꯨꯅ ꯃꯩꯔꯥꯕꯁꯨ ꯑꯃꯨꯛꯇꯪ ꯍꯨꯠꯇꯨꯅ ꯌꯦꯡꯂꯝꯂꯒ ꯂꯥꯏꯖ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯣꯡꯂꯩ ꯊꯨꯅ ꯆꯠꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯗ ꯅꯨꯄꯥꯗꯣ ꯁꯣꯔ ꯃꯄꯤ ꯑꯃ ꯍꯣꯟꯊꯩ꯫ ꯃꯥꯒ ꯂꯣꯏꯅꯕꯁꯤꯡ ꯑꯗꯨꯅ ꯃꯥꯕꯨ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯤ, ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯃꯩꯔꯥꯕꯒꯤ ꯃꯆꯤꯜꯗꯒꯤ ꯂꯥꯏꯖꯕꯨ ꯇꯥꯟꯅꯔꯒ ꯈꯨꯠ ꯊꯥꯔꯨꯔꯣ ꯍꯥꯏꯔꯛꯄꯒꯤ ꯃꯍꯨꯠꯇ ꯃꯈꯨꯠ ꯑꯅꯤꯃꯛ ꯈꯣꯡꯒꯥꯎ ꯄꯣꯀꯦꯠꯇ ꯅꯥꯝ ꯍꯨꯝꯁꯤꯟꯈ꯭ꯔꯒ ꯀꯧꯔꯛꯏ, ꯌꯥꯏꯐꯕ꯫
ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯌꯥꯏꯐꯕ ꯇꯊꯛ ꯈꯨꯝꯃꯤ꯫ ꯍꯥꯎ ꯌꯥꯝꯕꯨꯡ, ꯀꯔꯤ ꯍꯥꯏꯒꯦ ꯌꯥꯝꯕꯨꯡ? ꯃꯩꯔꯥꯕꯨ ꯋꯥꯈꯜ ꯌꯥꯝꯅ ꯃꯨꯟꯅ ꯈꯜꯂꯨꯔꯒ ꯈꯨꯄꯥꯛ ꯃꯃꯤꯅ ꯀꯥꯕꯛ ꯉꯥꯡꯁꯤꯜꯂꯕ ꯃꯃꯥꯏꯗꯣ ꯊꯣꯛꯍꯟꯁꯤꯜꯂꯛꯏ꯫ ꯑꯃꯨꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨꯃꯁꯨ ꯁꯨꯛꯇꯛ ꯇꯧꯔꯛꯂꯒ ꯌꯥꯏꯐꯕꯗ ꯈꯟꯖꯥꯟꯅꯅ ꯌꯦꯡꯂꯛꯏ꯫ ꯀꯔꯤꯒꯤ ꯈꯨꯄꯥꯛꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯃꯇꯥꯡ ꯆꯥꯗ꯭ꯔꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯃꯇꯥꯡ ꯆꯥꯗ꯭ꯔꯕ ꯄꯥꯎꯈꯨꯝ ꯑꯃ ꯉꯥꯎꯔꯤ ꯐꯩꯔꯤ ꯈꯨꯝꯂꯛꯏ ꯌꯥꯏꯐꯕ꯫ ꯀ꯭ꯔꯤꯃꯤꯅꯦꯜꯗ ꯄꯨꯂꯤꯁꯅ ꯊꯥꯕ ꯈꯨꯄꯥꯛꯄꯨ ꯁꯛ ꯐꯖꯕꯒꯤꯗꯤ ꯑꯣꯏꯔꯝꯃꯣꯏꯕꯣ ꯌꯥꯝꯕꯨꯡ? ꯃꯩꯔꯥꯕ ꯊꯃꯣꯏ ꯈꯖꯤꯛꯇꯪ ꯀꯥꯏ꯫ ꯀꯔꯤꯒꯤ ꯀꯥꯏꯔꯤꯕ ꯊꯃꯣꯏꯅꯣ? ꯈꯪꯗꯦ ꯄꯥꯎꯈꯨꯝꯗꯨꯅꯔꯥ, ꯈꯪꯗꯦ ꯈꯨꯄꯥꯛꯇꯨꯅꯔꯥ?